Nongmada changdaba yadraba potlam singgi mamal hengatna yollamba dukan sing PPCM na chahi amadagi tadana thingjinnaba phirep louragani haikhre. Ngasi Protection and Prevention Committee Manipur PPCM na thorakhiba serol amagi matung ina Manipur asi chahi ama chupna kuki zo terrorist singna lan thengnaduna lakli masida micham miyam asi kham thengna waba haibadu oirabani asuk waraba matam asida handak khanghodana len yawa nonglei nungsitna amuk mang takhanduna awabagi mathakta awaba hakpatpagi fibam da leire serak asida dukan phamba singna nongmada changdaba yadraba potlam singda ka hena mamal wangkhatna yonbagi maong kya sathraklibasi PPCM na kham thengna yaningde makhoi sing adu ngakpiba ngamloi haina serol asina khanghalakli kham thengna waraba matam asida PPCM gi thomi singna ngasi khwairaman kaithel gi akoibada leiriba dukan singda potchai gi mamal hengatna yonbra haina check tawki loinana dukan singna nongmada pot gi mamal ka hengatna yondana basu wafam kayasu thamlaki hairi dukan phamliba singna yariba makai dukan gi mamangda price list thetpiu pot leiba matamda case memo loina biu karigumba mamal hengatna yonba dukan yaurabadi PPCM da paw piraktuna matik saba action laukhatnaba sem sari haina serol asina palakli